an escape from a stress world, and a recess from everything. Kanano siba? Ahanba khankiba wakhal, ahanba mabu ukkiba mikup. Sida nate, ahanbagi ahanba ngakta. Punsigi aeroplane tongbo phangbusu, Manipur wangbalana chatbusu, aruba exam ama thabusu, larika kaya paba nate, ithak irang amada chatni. Seat number do 8D, magina 7D, thangnana phami, kachilomda, hana phamduna leirami, dawdi, khara thengkre, flight boarding tawbudo, hinchako chabi imanabi khara ngaitok ngaisin tawrubagi. Makoidi punna phamina busu yawi, aigi tiketi babana tongana kakpibagi seat khanba phanghodri. Ahanba asum chatpadi bus auto tongbusu nati, khangnaba maga phaminaradi phaidana. Ko koilai leituna yeng, aduga magi nakanda ngek phamthai. Hanna yengte aida. Kaidu yenglukni haigi. Aibu mana yenganingkibra mikubaduda. Kawu kaur kyam kuiragene. Kuidrina chahi ani phadri. Matamdo 2022 ki August ni. No thili tai. Atiyama ye kya singni. Aeroplane do lichil da waisiludra. Accident thokladra. Pangki deki itomta. Haidokpa ikai na kiru. Window seat da famningi. Phone da lichil gi makhagi. Photo namduna status thamningi. Naronda aeroplane tongni haina. Show off macha kasi tongningi. Aduba phangdre da naidi. Hai sirani aibo. Talli. Nupasi masakasi sathiba mali. Yaro ida. Mabuk param daw mandi. Maitei nina. Hairu siranebo. Flight attendant second bay mana cockpit ki thongwai da leptuna plane do take off tawgadari. Seatbelt fasilu. Luggage sing mafam jana thambalu shilu. Adu ada kari no speaker da announcement matek ama piraklibaduga janana sign tawduna tai. Ko ke gingsilui. Haima nupi amagi photo dana mana ngasai diki mamit ke kopta yengduna leizaba saribasidi. Masak yamna nungsi hazai nupi asigi photo si nupa asigi nupi oiram taidana. Magi sibu matu ase ningsinglibra kaidura miss tawribra. Phone ado off natraga flight mode da thamnanaba announcement ama muglak thori. Nupa aduna munna amuktang magi phone gi screen gi nupi idudi yenglaga phone ado off toksinki. Makungna sita ngatha nena tana phamki. Aidi ipapa kali. Kamdawni plane na si paikatawri. Kuk ngawdanaba guli amadi mamana pizabirakli. Adubu mihul na chong. Chumlagi gari sanga tongbu phaw aidi ngate jagandi. Sigi suni aina hana khangnaba imanaba amaga sitpuna hamina ningluba. Oning lakadawri kamdawni. Isai tong taisi angang natre khanja hathanaba honari. Haima madi mata amanina phone do thamkre. Amu hojikta magi phone da yengkiba nupi eduki photo tuda chapmanaba photo ni. Nupa aduna magi amupa machugi wallet ado pocket da kilak thoraktuna hangdorei. Maduda yaramliba nupi eduki photo tuda munna muk yengduna laikre. Karino angawbra. Kyam nungsiraba jano mana nupi sibo. Photo da sumiyeng leiba sabadi. Luhongba kuidriba zalo. Kainom. Plane paikat pahawi. Oningba khangi. Mid ani chena usili. Uchina china gyan tarakpada plane adu atiyada irienzana paiduna lermi. Lechil marakta thongna romda ngaksi khara changsin yengli. Wah, kaya de phasare. Photo kaphamdi natai chadri. Kona kablagi khali. Nupado magi wallet aduda phana kuini yengduna lermlaga mamit ani tamna ushinki. Sita maku ngatha wallet ado makut anina chena paisin. Tumligumna laiki. Aina mina tumliduda muna yengsilu. Masakto rasi amadi yawi. Chahidu kudra suramladra. Aidegidi hanayamna halamgani. Wangwa mali. Makat kado singli chauna thoklakladaba ichaw wi. Aduga magi phone do thamduna. Phone do thamduna. Aina mina tumliduda muna yengsilu. Masakto rasi amadi yawi. Chahidu kudra suramladra. Aidegidi hanayamna halamgani. Wangwa mali. Makat kado singli chauna tabla ichaw wi.
Masam ado musimuna chirai khazik hansinali. Mamit ki mapa ado imumuna sangi. Kuchudi kulay kusuni. T-shirt amuba malili. Jeans amuba ma komlup tawba maseli. Kudang gari aduna silver machugi charup tawba ma komli makudiyeta siri. Nupayam namali. Herora, Belenra, amadi mange tawi. Adum tumin leibududa, ma yenguda, atiyagi lechil yenguni. Isa nuwaitaba pumba ngahakti kaktuloy. Itom tangakche, kari matawni siri. Dimapur Airport yobaga mitna singi. Mari lagi sing launaraga thulakpada, nupado kadom chakre gyanta hauje. Hena sing sinudre. Mabu senarufam thokte, posti takibanida. Kaidongni haibagi dubo. Dimapur dagi Chumukaima romda hana chatkani. Adu fawbagi ekoi lamminaba basement nipal puna chachaba dar. Adigi college lomdagi ekoi buloba mi tharakani haigum tawki. Imanaba ma yawbudugi mapado professor oi ekoi romda. Aduna sida Nagaland gi School of Agricultural Science and Rural Development SASARD Mezefemada maga khangnaba mi lei maduna sinduna ekhoibu college romda punaba mi lahonba tharakadawribani taxi di ude auto di yamna khamduna leirami airport tagi tholakpada aikhoi nipando auto ani waiduna lagle haima thazaro plane ticket mamaldaki makhoi auto baran hena wange tawi haiwani aikhoi se minauni khangbagira offer da matam khara wali ngaida lupa 1.5 da adaida kaklakiba flight ticket ni adugo auto barana auto mada lupa lisingani ngai kaini ge yamna lapa mapum sinate berani sidadi chumu ke mayo bada pangkai mukchangi kilometer Dimapur dagi train thaimuk oi lambi do ching lambi ngaktani gari kungdi walk thang na ui sangbana ba chingi chingakta akoi bada Thiengna koina chaliba yengluba khuding kayade mit inghali akoi badi umchak nei ngakada panthaduna leiringai adana khara chakhali town majani hotel ananbaga yamna lei kadomdagino ngasai nupi gi photo amada kuini yengduna lekhiba aiga phamina kiba nupado taxi amagi maningi sitlomda tungduna chakkiba howi mani khangawi second khra uhobani aina mit singlubagi ugalubagi uhobani manida mayik singida nasagi magi nupidugi photo do yenglibrane mangak kulap nontha mana ekhoina leptuna leiba lambi matai dudagi thaiduna taxi duda jatkiba ekhoibu lawba lagle adom SASARD da leiriba Medjifem adu yausinkhre pungkhai amaga changi Dimapur dagi college ado 43 km muklabna leibani Nagaland University makhada leiba Agricultural College ni college ki guest house ta leinaba hana hainakre yawbuga pothani ekoi nupi mangana kama makoi nupa humna kama ekoina leiribaduna anoba saba guest house macha amadani ekoina leiribaduga hek thangnana international guest house matol ahumgi oiba achoba musilei adanga sidi anoba case yamna lai ekoina lakpaga PG entrance exam thaba lakpani flight fangdabana date 18 da thagadaba exam do ngasi date 16 sida oina lakle numit ini ngai batare ekoi gi hana BSc ga college pulakpa hojik PG PhD tawduna leiba senior kharslei makoi sulai pau pire numituma amada mukchat amada mukoi koilang langduna campus achobodo yengduna chatuna leithui lariki wa kanada sangma nateda entrance speaker 2 days ki matung result haidukani khalak lagana online counseling yawgani hayeng date 19 ayuk angan bagi flight hanba tare exam hoibaga pung ahum adaida Medjifema gi bajar macha amada achapot chaba ekoi pulap chali mari senior sing saloinari yawbuda ngairi khongna lambida mari chalikan nong khangomam Manipur ga mana de dana sidi
Nong wangbaga haitharakpana hali kochel chene dukan mamangda supchanduna leini mahai mahai aikhoida yengni kai kan yengni no murum murum wa nokhe dawi exam nungai te haina matam haukiba khangaudi nong tari kapthokpa ngamba makhaiga kadomdagino aina chapa mafam khuding nangbu haliba photo gi nupaduni nong tai kapthoklabra masada pumchot masidi angawba machugi main shirt tumaga formal pants hood machu amaga nong na chosin masado mawong matawdune chung firal na chabaga hot oina gui munna mabu yengi bazar gi ekhoina leriba pharmacy phamba dukan aduki mamangi lambi duda mana landuna gam chakhiba makhut oiduna lawai atutba masamdo satkanan khatkiba wow haini jagala ekhoi miyam chatkrabani mabu kakthokleghi khanbani adubu yahandena karibo mu kawramlibano tunghanduna ma lakli masado apunaba mana purabagumna lambi gi naketa chaliba mi singda mahanna yengdi lambi mataidi yonba leibuki ma lekhi leidu manam amutang namki kari lei makhalno machudi angawani naksilaklaga khangnakli ma wangi yamna imanabi jagalai sing aduna asika kase postai haidana kuning hanna murumurum soni maidai male haini wawlang nungnei aina ayan han flight ta khaminari haina haizili amamam jow ngakta da koilang lang nong hangkri mari ekoi achapum thiba chali ma dai le phoni kana kumba mangai ri ko mari mukso lehore dana mado 2023 asibu aina han ukraba atunida madi sida kedoriba nahamuki photo yengbo nupa atunida manida mabu ahum suboina thengnaba mikupta khanki bo khalni asimana Nagaland gi SARD da PG tamkhidri entrance study yorakhi adubu apamba department fangdabagi apamba department fangba agi hanagi UG college sida sum makha PG tamthai aduga ngasi chahi ama henbagi matung asida mabu ina uba phangi thaina gi warin adubu thaina oiroge haireklagani ngasidi aigi oina hawaijar chaba yadabi malai manam phawba namba yade allergy hekta khudakta tawri ngasi hawaijar manam khara soidana hostel lomda namsiluri adugi ahing sida college ki dispensary sida mayam changana pukhali sumaina narakpada ihana hana chaba guli du jan nan makhai di hekta raina phajakhibani andakti khara sathini hauko boyadri aduna doctor manakte yore college ki doctor ani le amana day time duty pui amana night duty pui mani nupaduni aikoi college ki dispensary da ngasi night duty da ba doctor oiramli ba se nokpu noklei madi ima imit ikudisa puri gi puri ngakta ingangak sina thungmududa mabu nokningluribra jaba yadaba peri sasulure hanadigi allergy se tawiko akoi PG hostel ki security ne tu kapuna lakmina bani imanabi ani siawi uri lei magi makhola do phajai karino doctor socialam magi ne habida phajabagi phajaba ngakta ngai selakibase aruba mu oigadawi hawai zamanam namre doctor sir hawai zarda allergy tawi ai pikli kandaki imanabina som thangnaba kada changbani aina manam karkalapado namlubaini guli budi jai hene hinjile phawyadri kari guli evil kanana adugi guli do chawoiduna chariba khoi babana adu dum pizei mamang na nabada adum phaki adu yamna phatabani nangi de sum adu da jaman bagi tolerant orin amasinsi phanida kishudaw aibu yeng nambadagi hostel security da onsilei je asum gate room gi security leibado leibra natra leiri sa guli amata hoji leibiro habi yarakadra sidadi hoji leitri ai hangjage sa magi si guli mu bizaraga phabreng si hoi sa
Nine security na asomlom security commander da call tawi. Mai ngaksamsi hakachamandana khoro kholi. Ikai bide manabi anido thangnaba betuda kakhat uri lainaki. Aina nupadabu muna yengli. Jilyang niyam aise wa pangangang ba ikoi baba lawi. Ikoi mama di yam ing tapi. Ma lawde ina. Sir, haunen. Sir si sinalaiba kyam kuiragi. Kuire thani pansuri. Nahan kai sugudi. Adum layedi. Hane sir si Nagaland tabak torambra. Taude hanai Mizoram Drayme. Doctor Wina. Yamaka Cherry City. I can umtori sir. Parni. Nine security raga Sargawari Saki. Get lom digi. Security duty daba anilak mini. Sir Namakoida Legadaba Guli Mamik Haiki. Selga Bibiki. Adugi Besado ay nahansim kidi. Kautokredum. Gari later so magi gari do lawula. Adu ada. Ay na mayam si loina wahalabra. Ay na nati Hawaii zardo na tukan mani. Sir, hengalabro akajaba. Unguda huluno helagani ngaktang khang. Adu ay di kautok na ba wari sa silawsa. Siga daw rin akajaba. Nogladuna mani jam na laga inakta chairman da phamthai. Tumse padre khangi mamit ani da ubada. Ingangang chokthar ba mali. Nine security do mapana thaba chairman da ngata phamduna laiki wirum. Aina sir se nahamu ukre aeroplane manungda Indigo flight ni. Aiga sir ga thangnana phaminaki Dimapur chatpada. Medri Fema Bajar de so no marakta lay ngobale ki bui aina kaurum dabani sir se hosikubuda dan muki do ning singi o Nagaland chapado 2022 da aikhisu exam gi chali sir gi nupi madam ra sir na nungsina phone amuk photo puthok yeng tharga leibido adei walin amuk lokthok madam gi photo da yenga dum leikhibudo aina nokning bisidi Maharani sir. Ma penjana noki chamna. Adabu kaya diluram liba magi bakumado. Magi minok amadi. Kon thangdang li. Mane, nakoi madam. Aina haidini masagyam phase. Masi doctor ra. Nati. Madi sadrin nakoi gumi. Nakoi ga chahi mana bra haise. Ngak wakal khalligam laiki. Nang chay kya surad. Handak 24 sudani. Mana handak 28 sugadawa. Aina chay mari hali. O kay tamino madam di. Mawa ana BA history da tamimi. Hozikti. Nokpa da mangno I makum nagti. Guli leba jakriba security do yorokli. Madu ay mupizay. Aduga pabri yang si haidana ngakla hali. Akacharamado phakre Dr. Laini hainabado chumdoribra Furi thunglabu singado phakre Jeda hidak amani mana ire Se aina sina detoxification tawnaba hidakni ayang magaptuksi aduga gulise masing manga chadongi matungna mo khawruktanaba dosuna chathuko nongoda babam chaktoga ayuktara nungdangdara ayukti ay chakchadi Nungdang dorse aduga Hawaii zardagi lam layruko. Hi sir, thank you. You're welcome. Good night sir. Hoi haigom mangak nomi. Nine security ga ekoi hostel lomda puna lakmini. Tunghane yenglui. Mari ka gi maido muthat madom tumi lehui. Marai bak phai madam do. Ai gi sizahi kya hanaba nate. Jahi mari muktani. Ai so maina gyan tabu nupa ma pami. Imanawi singna ID mi doctor duda wapangang sili ikai khangde haidana kucheche aina naribe buchei engkai Hawaii jar chasila ko yaro hina khana room yoki mathang namit ki nungtil pungani taba daida aiga imanabi maga ida ka tu lairaga kapan bagi changme dispensary da daudi ma leiramre atuba madam doctor amoina leirame Hidak to nurse lebutuda pirega kapna batawi.
Madam Doctor duga nurse duga wari sari. Atopa masa fever gumba tawba, lok thungba, BP onba lakba, sadra sadri khariso, lerambaki, aigi turn ngahak ngaiduna lay. Aday dudi nan local ni, ani dugi wari du khangba nati. Aina di luina khang. Biwang ang naribani, Madam ga nurse ka do. Ma'am, ako'y sir do suri lawi haini. Ning thawburo. Hoy, numidum nigi. Hayeng nigi laaroy hay. Hayeng nigi or mali. Kaya rule zanun. Hojik financial year yobiki sudi pidi hay badayne. Mari namduna lawi hayni. Nagaland chatawri hay. Kaino may Nagaland si tuina chalida. Moya mado Nagaland nupi war zalo. Mansila sir se nupi ga thirabo meda. Khangdeni thiba mali. Ngahak ek sangbada may wallet yawba nupi amagi photo tuda adam yengduna laybaday. Uraba nangbo. Uzay meda. Itomta khali. Hujik phau. May photo tuda yengduna layriboy ne madi. Maming ado ningtaway bako. Nagaland nupi oramnani. Nupi duna ada layba matamda. Mana sida layba. Adugini mana toina Nagaland da chatlibase nupi du unaba. Hidak to kablagli. Thamuk to sir ning thawdo yengi uge phangge di marak dispensary da weight onba BP onba changni. Aigi manabigi adubu mabong to uge phangdi. Matang jadabaki oirambadai. Kuyaw nati doctor do dispensary ki nurse atay staff layribu sing aduna yaya langnari. Miwangang nabada asing buonki. Ako'y so ikon ko na pao tari. Handaki Dr. Ningthaw asi masamak Dr. Oiduna so ang hawani. Kyarak sire, mana matumda layba kan murum sonduna layba. Magi fonda nupi magi photo ma adadum yengduna matumda wapangang na layba. Matumda no I kapi pawahini. Ako'y imit mang nauri. Maga po na tabak minabaki. Ang hawo sibo katum lagi tabaham na ibano. Aduso milayang mo Dr. Ohenduga. Magi quarter building po na layminaba. Police staff karina so yaya lang nari. Quarter da hingda matumta balcony da thoktuna magi wallet yawba photo tudane munna yingduna wahi sari gumlay. Sida nati. Masagi kagi thong thona wena lunsin. Matumdane hauna nukpa kappa. Ating mahingda isay kaso hauna sabtuna miya magawari sari gumlay hay. Karigumbada lambida matumda jatpa kanda murum sonduna lay. Khangudana magi wali puthuptuna photo tuda yengdana tumin. Chupchapta nageta hana yengdana laykini. Mangaw tasingaw. Karana hari duty matamdaso hekta ngahaklayta masagi gari manungda changkini. Aduga phone da nupi amagi photo da munna yengdana murum nokheduna wari sana laykini. Angawbani masigi Dr. Ningthaw haibise. Angawba muna Dr. Karam oigani. Kadaidagi laklibano sibo. Thabaktagi lakthuo. College site tagi BC da petition ama thasi. Mamatik jadi. Natraka kadaidano amada transfer thako. Loiba naidi kaishu tawdabadai mabo. Plane manungda mana yengkiba photo dubura. Makoina hainaribase. Nupi ado madam ni. Sir masamuna haijarakibani. Aduna masagi nupibu ningsingduna photo yengzababu kari kaiba laybagi. Karino hinsinna mayamna pangangda ngangbiribase. Mabu kaidorabagi. Kaishu tawdabadai. Haidokluraka ikari. Mayamna hainaribado chumlini ko.